ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯂꯥꯛꯀꯅꯤ ꯈꯪꯗꯕ ꯄꯨꯟꯁꯤꯒꯤ ꯅꯣꯡꯂꯩ ꯅꯪꯅ ꯀꯅꯥꯕꯨꯅꯣ ꯁꯣꯛꯍꯜꯂꯝꯒꯗꯧꯔꯤꯕ ꯋꯥꯛ ꯑꯥꯎꯠ ꯆꯠꯂꯨꯕ ꯍꯜꯂꯛꯏ ꯑꯦꯔꯣꯟ ꯁꯨꯃꯥꯡ ꯔꯥꯎꯟ ꯑꯗꯨꯃ ꯆꯦꯜꯂꯒ ꯃꯥꯡꯒꯣꯜ ꯁ꯭ꯇꯦꯌꯔꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯥꯈꯠ ꯀꯨꯝꯗ ꯁꯥꯟꯅꯩ ꯑꯗꯨꯗꯩ ꯏꯃꯨꯡ ꯆꯪꯂꯛꯏ ꯀꯥ ꯃꯅꯨꯡ ꯆꯪꯂꯛꯂꯦ ꯏꯁꯩ ꯉꯪꯗꯨꯅ ꯏꯔꯨꯖꯈ꯭ꯔꯦ ꯑꯗꯨꯗꯩ ꯑꯃꯨꯛ ꯊꯣꯔꯛꯏ ꯑꯀꯪꯕ ꯇꯥꯋꯦꯜ ꯑꯃꯅ ꯃꯀꯣꯛ ꯇꯩꯊꯣꯛꯏ ꯑꯅꯧꯕ ꯃꯐꯤ ꯍꯣꯡꯉꯤ ꯃꯀꯣꯛ ꯃꯔꯨ ꯍꯥꯠꯇꯣꯛꯏ ꯕꯣꯗꯤ ꯄꯔꯐ꯭ꯌꯨꯝ ꯀ꯭ꯔꯤꯝꯒꯗꯣ ꯇꯩꯔꯒ ꯃꯄꯥꯟꯂꯣꯝꯗ ꯃꯅꯝ ꯃꯍꯥ ꯏꯅꯨꯡ ꯅꯨꯡꯁꯤꯔꯗꯨꯅ ꯊꯣꯔꯛꯏ ꯃꯥꯡꯒꯣꯜꯗ ꯐꯝꯈ꯭ꯔꯦ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥ ꯆꯥꯗꯣ ꯁꯤꯗ ꯑꯣꯏꯅ ꯊꯛꯑꯒꯦ ꯈꯨꯝꯃꯛꯇꯦ ꯑꯗꯨꯕꯨ ꯇꯥꯅꯤ ꯇꯥꯔ ꯃꯥꯜꯂꯦ ꯄꯨꯊꯣꯔꯛꯏ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ ꯃꯥꯁꯨ ꯐꯝꯊꯔꯛꯏ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯆꯥ ꯊꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯛꯇꯪ ꯉꯥꯏꯔꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯦꯔꯣꯟ ꯃꯃꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯨꯔꯒ ꯀꯩꯅꯣ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯏꯗ ꯁꯅꯥꯌꯥꯏꯅ ꯏꯃꯥꯁꯤꯕꯨ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯏ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯚꯥꯞ ꯇꯥꯗꯕꯅꯤ ꯁꯤꯕꯨ ꯏꯃꯥꯅ ꯉꯥꯏꯉꯝꯗꯕ ꯆꯤꯡꯗꯧꯔꯤꯕ꯭ꯔꯥ ꯏꯃꯥ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗ ꯇꯧꯔꯤꯅꯤ ꯍꯥꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯗ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅꯅꯣ ꯁꯤꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯦꯁꯀ ꯄꯛꯑꯕ꯭ꯔꯣ ꯁꯤꯅꯤ ꯑꯦꯔꯣꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯁ ꯑꯣꯟꯊꯣꯛꯄ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯕꯦꯔꯥꯅꯤꯍꯦ ꯅꯪꯅ ꯅꯨꯄꯤ ꯊꯤꯕ ꯌꯥꯗꯕꯁꯤꯗ ꯏꯃꯥꯗꯤꯅꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯏꯕꯅꯤꯅꯦ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯤ ꯋꯥꯅꯤ ꯑꯩꯒꯤ ꯈꯛ ꯈꯜꯂꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯈꯔ ꯌꯦꯡꯕꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯃꯥꯁꯨ ꯃꯁꯥꯒꯤ ꯀꯔꯤꯌꯔ ꯀꯟꯅ ꯁꯦꯝꯒꯠꯆꯔꯤꯕꯅꯤ ꯁꯤꯗ ꯑꯩꯅ ꯌꯨꯝ ꯀꯩ ꯄꯥꯜꯂꯁꯤ ꯀꯃꯥꯏꯅ ꯍꯧꯗꯣꯛꯇꯣꯏꯅꯣ ꯍꯥꯏ ꯑꯗꯨꯗꯤ ꯁꯦꯝꯗ꯭ꯔꯁꯨ ꯌꯥꯔꯦꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯃꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯗꯧꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯅ ꯁꯦꯠꯅꯤꯡꯕ ꯁꯦꯠ ꯆꯥꯅꯤꯡꯕ ꯆꯥ ꯀꯔꯤꯃꯠꯇ ꯋꯥꯠꯍꯜꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯀꯦ ꯁꯦꯝꯃꯒ ꯂꯩꯍꯟꯗꯧꯔꯤꯕꯅꯤ ꯃꯥꯅ ꯇꯧꯕ ꯍꯥꯏꯕꯕꯨꯅꯦ ꯆꯥꯛ ꯏꯁꯤꯡ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯈꯔ ꯂꯣꯏꯁꯤꯟꯕ ꯁꯤ ꯃꯉꯥꯏꯗꯅ ꯑꯦꯔꯣꯟ ꯃꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯅꯤꯡꯂꯝꯗꯦ ꯏꯃꯥ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯑꯃꯠꯇ ꯋꯥꯗꯕ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯕ ꯗꯦꯕ ꯀꯔꯃ ꯑꯃ ꯊꯣꯛꯄꯗ ꯖꯣꯝ ꯖꯣꯝ ꯁꯠꯄ ꯉꯝꯕ ꯑꯅꯧꯕ ꯁꯅꯥ ꯑꯃ ꯊꯣꯛꯂꯛꯄꯗ ꯂꯦꯞꯁꯤꯟꯕ ꯉꯝꯕꯗꯨ ꯅꯠꯇꯦ ꯃꯁꯥꯒꯤ ꯄꯥꯟꯗꯝꯕꯨ ꯐꯪꯅꯕ ꯆꯠꯄ ꯀꯅꯥꯝꯇꯅ ꯌꯦꯠꯈꯥꯏ ꯊꯤꯟꯒꯥꯏꯕꯤꯗꯕ ꯄꯥꯝꯖꯕ ꯄꯥꯟꯗꯝꯗꯣ ꯐꯪꯕ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯍꯤꯡꯖꯕꯗꯨꯅꯤ ꯀꯩꯗꯧꯔꯗꯣꯏꯅꯣ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯈꯠꯂꯀꯥꯟꯁꯤꯗ ꯃꯤꯒꯤ ꯃꯆꯥꯗꯣ ꯄꯣꯟꯗ ꯌꯣꯛꯄꯨ ꯆꯦꯛꯇꯧꯅ ꯃꯆꯤꯟꯖꯥꯛ ꯈꯛ ꯊꯥꯔꯒ ꯐꯥꯖꯤꯜꯂ ꯊꯝꯃꯒ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯍꯣꯠꯅꯅꯤꯡꯕ ꯐꯪꯖꯅꯤꯡꯕ ꯄꯥꯟꯗꯝ ꯑꯃꯃꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯈꯛ ꯈꯜꯂꯒ ꯃꯥꯒꯤ ꯄꯥꯟꯗꯝꯗꯨꯃ ꯑꯩꯅ ꯊꯨꯒꯥꯏꯕꯗꯤ ꯄꯥꯝꯗꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯐꯝꯅ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅꯦ ꯅꯕꯥꯅꯤ ꯑꯃꯨꯛꯇꯪꯗꯤ ꯋꯥ ꯇꯥꯅꯧ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯈꯤ ꯑꯦꯔꯣꯟꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯁꯤ ꯍꯥꯏꯔꯨꯔꯁꯨ ꯃꯥꯅ ꯌꯥꯔꯛꯈꯤꯔꯣꯏ ꯑꯩꯅ ꯑꯃꯨꯛ ꯇꯛꯁꯤꯜꯂꯨꯕꯗ ꯃꯉꯣꯟꯗ ꯃꯊꯥ ꯑꯃꯨꯛ ꯍꯥꯞꯀꯅꯤ ꯑꯗꯩ ꯑꯃꯨꯛ ꯃꯥꯏ ꯊꯕꯛꯇ ꯑꯀꯥꯏꯕ ꯄꯤꯕꯗꯤ ꯑꯩꯅ ꯄꯥꯝꯗꯦ ꯁꯣꯔ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯊꯣꯔꯛꯏ ꯈꯪꯗ꯭ꯔꯦꯗ ꯋꯥꯈꯜꯒ ꯇꯥꯄꯣꯠꯇꯦꯗ ꯃꯊꯥꯁꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅꯤ ꯑꯗꯨꯝ ꯉꯁꯤꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯀꯣꯔꯠꯇ ꯍꯤꯌꯔꯤꯡ ꯇꯥꯕꯒꯤ ꯅꯤꯡꯈꯣꯡꯕ ꯆꯠꯀꯗꯕꯅꯤ ꯉꯥꯛ ꯉꯜꯂꯤꯉꯩꯗꯨ ꯑꯦꯁꯄꯤꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯖꯒꯦ ꯍꯥꯏꯅ ꯎꯅꯔꯝꯃꯤ ꯑꯅꯤꯗꯣ ꯅꯤꯡꯈꯣꯡꯕꯅ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯇꯧꯖꯒꯦ ꯁꯔ ꯌꯥꯕꯤꯔꯣꯏꯗ꯭ꯔꯥ ꯌꯥꯕꯤꯒꯗꯣꯏꯔꯥ ꯍꯥꯏꯕꯗꯨꯗꯤ ꯁꯔ ꯍꯣꯏꯒꯤꯅꯤ ꯑꯩ ꯀꯩꯁꯨ ꯃꯥꯏꯟ ꯇꯧꯖꯔꯣꯏ ꯑꯦꯁꯄꯤꯅ ꯍꯥꯏꯌꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯥꯟꯕ ꯍꯤꯗꯥꯛ ꯁꯤꯟꯗꯣꯛꯑꯝꯕ ꯃꯤꯁꯛꯇꯣ ꯑꯩ ꯑꯃꯨꯛꯇꯪ ꯎꯅꯖꯔꯝꯒꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯕꯨ ꯄꯨꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯃꯉꯣꯟꯗ ꯋꯥꯍꯩ ꯈꯔ ꯊꯝꯅꯤꯡꯉꯤ ꯑꯦꯁꯄꯤꯗꯣ ꯈꯔ ꯀꯔꯦꯝꯅꯕꯣꯏ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨꯅꯦ ꯍꯣꯔꯦꯟꯗꯒꯤ ꯅꯪꯁꯨ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯔꯨꯗꯣꯏꯅꯤꯅꯦ ꯎꯅꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯦꯁꯄꯤꯗꯨꯅ ꯌꯥꯔꯝꯗꯦ ꯅꯤꯡꯈꯣꯡꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯀꯨꯟꯖꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯗ ꯀꯣꯔꯠꯇ ꯄꯨꯊꯣꯛꯄꯅ ꯍꯥꯟꯈ꯭ꯔꯦ ꯅꯤꯡꯈꯣꯡꯕ ꯎꯅꯕ ꯅꯪꯈꯤꯗ꯭ꯔꯦ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯒꯦ ꯈꯟꯅ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯀꯣꯔꯠꯇ ꯄꯨꯈꯤꯕꯅ ꯍꯥꯟꯕꯅ ꯇꯥꯝꯅꯥꯁꯨ ꯌꯥꯎꯍꯜꯂꯒ ꯀꯣꯔꯠꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯄꯨꯡ 11 ꯆꯞ ꯆꯥꯅ ꯑꯅꯤꯁꯨꯕ ꯍꯤꯌꯔꯤꯡ ꯃꯈꯥ ꯆꯠꯊꯩ ꯂꯣꯌꯔ ꯑꯗꯨꯅ ꯅꯤꯡꯈꯣꯡꯕꯗ ꯋꯥꯍꯪ ꯄꯥꯎꯍꯪꯉꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯡꯈꯣꯡꯕꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯃꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯀꯣꯀꯤꯂꯥꯁꯨ ꯑꯃꯅꯤ ꯅꯤꯡꯈꯣꯡꯕꯅ ꯑꯩ ꯑꯣꯏꯗꯕ ꯑꯃꯠꯇ ꯉꯥꯡꯖꯔꯣꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯖꯒꯦ
ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯔꯛꯏ ꯃꯃꯥꯡ ꯗꯦꯠ 15ꯗ ꯄꯂꯦꯟꯗꯩ ꯐꯥꯈꯤꯕ ꯗ꯭ꯔꯛꯁꯇꯣ ꯑꯩꯒꯤꯅꯤ ꯑꯗꯨꯒ ꯗꯦꯠ 20ꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟꯗꯨꯁꯨ ꯑꯩꯅ ꯁꯤꯟꯕꯅꯤ ꯑꯩꯅ ꯁꯔ ꯀꯤꯁꯣꯔꯗ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝ ꯂꯩꯈꯤꯕꯗꯒꯤ ꯗ꯭ꯔꯛꯁꯇꯣ ꯃꯥꯅ ꯂꯣꯠꯄꯤꯌꯨ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯀꯦ ꯈꯟꯗꯨꯅ ꯁꯤꯟꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯀꯣꯀꯤꯂꯥ ꯃꯣꯃꯣꯟ ꯇꯧꯏ ꯖꯁꯅ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯇꯥꯒꯦ ꯇꯧꯕꯒ ꯅꯤꯡꯈꯣꯝꯕꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯃꯅ ꯃꯌꯥꯝꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯅꯤꯡꯈꯣꯝꯕꯒꯤ ꯋꯥꯍꯩ ꯉꯥꯏꯅꯔꯤ ꯑꯗꯨꯕꯨ ꯀꯣꯀꯤꯂꯥ ꯈꯛꯇꯅꯤ ꯀꯔꯤ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯍꯥꯏꯅ ꯃꯤꯄꯥꯏꯕꯁꯤ ꯅꯤꯡꯈꯣꯝꯕꯅ ꯑꯩꯅ ꯁꯔ ꯀꯤꯁꯣꯔꯗ ꯌꯦꯛꯑꯒ ꯂꯥꯛꯄꯁꯤ ꯉꯁꯤ ꯉꯔꯥꯡ ꯈꯛꯇꯩ ꯅꯠꯇꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯩꯅ ꯑꯔꯣꯟꯕ ꯑꯃ ꯇꯧꯁꯤ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯈꯤꯗꯕꯅ ꯑꯃꯗꯤ ꯑꯩꯅ ꯊꯤꯒꯥꯄꯤꯌꯨ ꯍꯥꯏꯕꯗ ꯌꯥꯈꯤꯗꯕꯁꯤꯅ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯑꯃ ꯊꯣꯛꯈꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯗꯤ ꯃꯥꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯍꯤꯗꯥꯛ ꯁꯤꯟꯗꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝ ꯇꯧꯈꯤꯕꯗꯣ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯤꯁꯛꯇꯨꯅ ꯅꯠꯇꯦ ꯑꯩꯅꯅꯤ ꯃꯌꯥꯝꯁꯤꯡꯗꯣ ꯉꯛꯅ ꯌꯦꯡꯅꯈꯤ ꯅꯤꯡꯈꯣꯝꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯑꯔꯣꯟꯕ ꯇꯧꯔꯤꯉꯩꯗ ꯃꯥꯅ ꯎꯈꯤꯕꯒꯤ ꯑꯩꯅ ꯇꯥꯏꯁꯤꯟꯅꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯃꯉꯣꯟꯗꯩ ꯐꯪꯈꯤꯕ ꯏꯟꯖꯦꯛꯁꯟꯗꯣ ꯃꯥꯅ ꯑꯩꯒꯤ ꯔꯨꯝꯗꯒꯤ ꯂꯣꯟꯅ ꯁꯤꯟꯗꯣꯛꯄ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯑꯩꯒ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯑꯩꯒꯤ ꯑꯔꯣꯟꯕ ꯃꯌꯥꯝ ꯈꯪꯕꯅ ꯃꯥꯅ ꯂꯣꯟꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯍꯤꯗꯥꯛ ꯍꯦꯛ ꯁꯤꯟꯗꯣꯛꯄꯅꯤ ꯃꯁꯤ ꯑꯩ ꯈꯪꯈꯤꯗꯦ ꯄꯨꯝꯅꯃꯛꯁꯤ ꯑꯩꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ ꯀꯅꯥꯝꯇ ꯂꯥꯟꯗꯦ ꯀꯣꯀꯤꯂꯥ ꯃꯃꯣꯟ ꯇꯧꯔꯝꯕꯗꯨ ꯁꯛꯐꯝ ꯑꯣꯟꯈ꯭ꯔꯦ ꯅꯤꯡꯈꯣꯝꯕꯅ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯍꯜꯂꯒ ꯅꯥꯀꯜ ꯑꯅꯤꯃꯛ ꯌꯦꯛꯅꯕꯒꯤꯁꯨ ꯃꯔꯨꯞꯀꯤꯁꯨ ꯋꯥ ꯉꯥꯡꯗꯨꯅ ꯂꯣꯏꯅꯃꯛ ꯀꯜꯂꯝꯃꯤ ꯃꯌꯥꯝ ꯀꯨꯞꯅ ꯈꯟꯅꯩ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯋꯥꯔꯤꯁꯨ ꯁꯥꯟꯅꯩ ꯑꯔꯣꯏꯕꯗ ꯖꯁꯀꯤ ꯋꯥꯌꯦꯜ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯦ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟꯅ ꯋꯥꯌꯦꯜ ꯇꯥꯅꯕ ꯉꯥꯏꯅꯈꯤ ꯄꯦꯁꯦꯟ ꯑꯃꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯕ ꯗꯣꯛꯇꯔ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯂꯅꯤ ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟꯒꯤ ꯊꯧꯗꯣꯛꯇ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯂꯩꯈꯤꯗꯕꯅ ꯅꯤꯡꯈꯣꯝꯕ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯅ ꯀꯣꯔꯠꯅ ꯔꯥꯏ ꯇꯥꯔꯦ ꯍꯥꯟꯅꯒꯤ ꯑꯦꯇꯦꯝꯞ ꯇꯨ ꯃꯔꯗꯔꯒꯤ ꯃꯔꯥꯜꯗ ꯂꯩꯈꯤꯕ ꯄꯤꯕ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯅꯕ ꯀꯣꯔꯠꯅ ꯑꯌꯥꯕ ꯄꯤꯔꯦ ꯀꯣꯔꯠ ꯏꯁ ꯗꯤꯁꯃꯤꯁ ꯀꯣꯀꯤꯂꯥ ꯈꯨꯇꯨꯝꯁꯤꯡꯒꯤ ꯃꯤꯀꯨꯞꯇꯨꯗ ꯍꯥꯠꯇꯣꯛ ꯑꯃꯁꯨ ꯐꯗꯧꯅꯤ ꯈꯜꯂꯛꯏ ꯃꯈꯣꯏꯕꯨ ꯀꯜꯂꯝꯃꯁꯨ ꯃꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯗꯦ ꯍꯨꯏ ꯑꯊꯧꯕ ꯑꯃ ꯅꯥꯟꯊꯣꯔꯛꯂꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯁꯣꯝꯗꯅ ꯇꯥꯝꯅꯥꯁꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯗ ꯊꯃꯣꯏ ꯈꯪꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ ꯃꯔꯥ ꯂꯩꯇꯕ ꯃꯤꯁꯛꯇꯣ ꯃꯥꯅ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯇꯝꯕ ꯉꯝꯗꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯀꯅꯤ ꯈꯪꯕꯅ ꯃꯥꯒꯤ ꯃꯥꯝꯆꯧ ꯀꯟꯅꯤꯡꯕꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯕꯨ ꯃꯥꯝꯆꯧꯒꯤ ꯊꯋꯥꯏꯒꯤ ꯃꯍꯨꯠ ꯁꯤꯜꯍꯟꯈ꯭ꯔꯦ ꯃꯆꯤ ꯂꯦꯡꯗꯕꯤ ꯇꯨꯃꯤꯟꯅ ꯇꯔꯪ ꯑꯃꯗ ꯌꯦꯡꯂꯒ ꯃꯌꯥ ꯆꯦꯛꯁꯤꯟꯅ ꯐꯝꯂꯤꯉꯩ ꯀꯨꯟꯖꯣꯅ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯏ ꯕꯦꯃꯥ ꯃꯥꯝꯆꯧꯅ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯨꯗ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯍꯥꯏꯕꯒꯤ ꯂꯣꯠꯄꯅꯤ ꯅꯪ ꯃꯥꯝꯆꯧꯗ ꯋꯥꯔꯧꯅꯨꯀꯣ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯍꯧꯒꯠꯂꯛꯂꯒ ꯊꯣꯔꯛꯄꯗ ꯀꯣꯀꯤꯂꯥꯒ ꯊꯦꯡꯅꯩ ꯇꯥꯝꯅꯥꯒꯤ ꯂꯨꯈꯝꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯃꯥꯃꯣꯒꯤ ꯕꯦꯃꯥ ꯅꯪꯁꯦ ꯃꯌꯥꯝꯒꯤ ꯗꯁꯥ ꯆꯪꯐꯝ ꯑꯣꯏꯔꯒ ꯂꯩꯔꯦꯗꯀꯣ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯂꯩꯔꯣꯕ ꯅꯪꯒꯤ ꯄꯥꯕꯨꯡꯅꯁꯨ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯖꯅꯕ ꯇꯥꯝꯅꯥ ꯐꯤꯕꯝ ꯍꯣꯡꯗꯦ ꯁꯛꯐꯝ ꯀꯥꯏꯗꯦ ꯀꯣꯀꯤꯂꯥꯗꯁꯨ ꯌꯦꯡꯗꯦ ꯆꯨꯝꯅ ꯁ꯭ꯇ꯭ꯔꯦꯠꯇꯅꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯗꯣ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯕꯨ ꯃꯥꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯊꯝꯅꯤꯡꯉꯛꯄ꯭ꯔꯥ ꯃꯃꯣ ꯍꯥꯏꯔꯒ ꯌꯦꯡꯈꯠꯂꯛꯏ ꯀꯣꯀꯤꯂꯥꯗ ꯀꯣꯀꯤꯂꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯥꯝꯅꯥꯗ ꯅꯥꯜꯂꯝꯕ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯡꯗꯔꯛꯂꯦ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯤꯅꯣꯛꯇꯣ ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯍꯧꯏ ꯍꯥꯏ ꯑꯉꯥꯎꯕꯤ ꯅꯪꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯋꯥꯔꯧꯕꯒꯤ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯡꯂꯝꯗ꯭ꯔꯤꯅꯦ ꯇꯥꯝꯅꯥ ꯅꯥꯆꯦꯛꯇ ꯌꯦꯔꯛꯏ ꯍꯣꯏ ꯑꯩꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯥꯟꯅꯕꯤꯗꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯥꯃꯣꯒ ꯀꯩ ꯍꯅꯨꯕꯗꯨꯒ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯏ ꯑꯗꯣ ꯁꯥ ꯉꯥꯁꯦ ꯑꯃꯨꯛ ꯎꯃꯪꯒꯤ ꯂꯝꯆꯠ ꯆꯦꯟꯕꯅꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯀꯨꯟꯖꯣꯁꯨ ꯍꯜꯂꯝꯃꯒꯦ ꯍꯥꯏꯔꯝꯗꯅ ꯇꯥꯝꯅꯥꯒꯤ ꯃꯇꯨꯡ ꯆꯠꯈꯤ ꯀꯣꯀꯤꯂꯥꯗꯤ ꯆꯠꯈꯤꯕ ꯑꯅꯤꯗꯣ ꯅꯣꯛꯃꯤ ꯌꯦꯡꯍꯧꯔꯤꯕꯅꯤ ꯆꯤꯝꯕꯥꯜꯗ ꯅꯣꯛꯆꯔꯁꯨ ꯃꯃꯤꯠꯇꯨꯗꯤ ꯈꯥꯔꯞ ꯇꯧꯏ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯦ ꯑꯗꯨꯕꯨ ꯅꯝꯕꯣꯜꯂꯣꯝꯗ ꯊꯧꯗꯔꯛꯏ ꯇꯥꯝꯅꯥꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯨꯟꯖꯣꯅ ꯈꯔ ꯂꯥꯞꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯉꯥꯏꯔꯤ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯦ ꯏꯕꯨꯗꯤ ꯐꯖꯅ ꯍꯥꯏꯒꯠꯂꯛꯏ ꯍꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯐꯤꯔꯦꯞꯄꯒꯤ ꯑꯃꯨꯕ ꯕꯔꯅꯥ ꯀꯥꯔꯗ ꯊꯧꯖꯤꯜꯂꯛꯏ
ꯃꯥꯏ ꯃꯅꯥꯛꯇ ꯈꯥꯝꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯒꯤ ꯁꯥꯎꯔꯪ ꯇꯧꯕꯗꯨ ꯎꯕꯗ ꯈꯤꯇꯪꯗꯤ ꯃꯤꯍꯨꯜꯗꯣ ꯊꯨꯖꯤꯜꯂꯤ꯫ ꯑꯍꯝ ꯍꯥꯏꯗꯨꯅ ꯈꯧꯗꯦꯝꯂꯒ ꯃꯁꯥ ꯁꯦꯝꯃꯤ ꯑꯗꯨꯒ ꯀꯨꯝꯊꯔꯛꯂꯤ꯫ ꯇꯥꯝꯅꯥꯏ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯦ? ꯇꯥꯝꯅꯥ ꯏꯪꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯀꯨꯏꯗ꯭ꯔꯤ꯫ ꯑꯣ, ꯅꯇꯣꯝꯇ ꯂꯥꯛꯄ꯭ꯔꯥ? ꯀꯅꯥꯒ? ꯀꯣꯏꯊꯣꯛꯑꯅꯨ, ꯊꯕꯛ ꯂꯩꯍꯧꯔꯤ꯫ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯗꯤ ꯆꯤꯝꯕꯥꯜ ꯃꯔꯣꯜ ꯊꯣꯔꯛꯎ ꯌꯥꯗꯦ ꯃꯖꯥꯏꯕꯦꯝꯃ꯫ ꯍꯥꯏꯔꯒ ꯇꯥꯝꯅꯥꯗ ꯌꯦꯡꯕꯗ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯕꯒꯨꯝ ꯋꯥ ꯀꯌꯥ ꯉꯥꯡꯅꯤꯡꯗꯕꯒꯨꯝ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯗ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯕ ꯐꯥꯎ ꯉꯝꯗꯦ꯫ ꯐꯤꯔꯦꯞꯄ ꯇꯞꯅ ꯁꯣꯔ ꯍꯣꯟꯗꯣꯛꯏ꯫ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜꯗꯣ ꯇꯨꯝꯊꯔꯒ ꯇꯥꯝꯅꯥꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯅ ꯌꯦꯡꯅ, ꯃꯖꯥꯏꯕꯦꯝꯃ, ꯅꯪꯅ ꯃꯍꯧꯁꯥꯒꯨꯝ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯈꯥꯏꯕꯗꯣ ꯂꯦꯞꯈꯤꯅꯨ꯫ ꯅꯪꯒꯤ ꯂꯦꯝꯖꯗꯕꯤ ꯅꯇꯧ ꯃꯌꯥꯝꯗꯣ ꯇꯞꯅ ꯇꯞꯅ ꯁꯦꯂꯨꯡꯕ ꯑꯩꯅ ꯃꯤꯁ ꯇꯧꯕ ꯍꯧꯔꯛꯏ꯫ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯐꯣꯡꯗꯣꯔꯛꯄꯗ ꯃꯤꯠꯂꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯅꯝꯗꯦ ꯇꯥꯛꯂꯛꯏ꯫ ꯐꯤꯔꯦꯞꯄ ꯑꯃꯨꯛꯁꯨ ꯇꯞꯅ, ꯃꯖꯥꯏꯕꯦꯝꯃ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ꯫ ꯇꯥꯝꯅꯥ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯤ꯫ ꯊꯃꯣꯏꯒꯤ ꯃꯈꯣꯜꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯤꯟ ꯀꯨꯠ ꯌꯣꯊꯩ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇꯁꯨ ꯄꯤꯔꯝꯗꯦ꯫ ꯌꯥꯝꯅ ꯐꯦꯡꯅ ꯆꯠꯈꯤ, ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯍꯧꯏ꯫ ꯂꯦꯞꯄꯒ ꯌꯦꯡꯍꯧꯏ, ꯃꯆꯤ ꯂꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯒꯥꯔꯤ ꯃꯅꯨꯡ ꯀꯥꯈꯠꯂꯛꯏ꯫ ꯃꯃꯥꯡꯗꯒ ꯇꯣꯡꯗꯦ, ꯃꯅꯤꯡꯗ ꯇꯣꯡꯉꯤ꯫ ꯑꯗꯨꯒ ꯍꯦꯛ ꯍꯦꯛ ꯆꯤꯡꯈꯠꯇꯨꯅ ꯀꯞꯈꯠꯈꯤ꯫ ꯃꯇꯧꯗꯨꯗ ꯀꯨꯟꯖꯣ ꯉꯛꯆꯥꯟꯅꯅ ꯍꯪꯉꯤ, ꯀꯩꯗꯧꯔꯒꯦ ꯕꯦꯝꯃ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯪꯂꯛꯄꯗꯨꯅ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯈꯤꯗꯨꯅ ꯇꯥꯝꯅꯥ ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯋꯥ ꯀꯞꯈꯠꯂꯛꯏ꯫ ꯀꯨꯟꯖꯣ ꯑꯃꯨꯛꯁꯨ, ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ? ꯀꯩꯁꯨꯝ ꯇꯧꯗꯦ꯫ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯇꯥꯝꯅꯥꯅ ꯍꯥꯏꯔꯛꯎ ꯌꯥꯗꯕ ꯃꯔꯝꯗꯨꯁꯨ ꯇꯛꯁꯤꯟꯗꯨꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯍꯤꯛ ꯍꯤꯛ ꯀꯞꯄꯨꯔꯒ ꯃꯄꯤꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯇꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯔꯔ ꯍꯥꯏꯊꯗꯨꯅ ꯅꯨꯡꯁꯤꯠ ꯐꯨꯍꯜꯂꯤ ꯃꯁꯥꯗꯣ, ꯆꯤꯝꯕꯥꯜꯁꯨ ꯂꯦꯡꯈꯤꯗ꯫ ꯅꯨꯡꯁꯤꯕꯗꯤ ꯑꯩꯅ ꯍꯥꯟꯈꯤꯕꯅꯤ꯫ ꯅꯪꯗꯤ ꯉꯔꯥꯡꯈꯛ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯂꯨꯡꯕ, ꯑꯩ ꯋꯥꯈꯜ ꯃꯌꯥꯝ ꯈꯜꯂꯤ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯤ, ꯃꯁꯤꯡ ꯊꯤꯉꯝꯗꯅꯁꯨ ꯈꯜꯂꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯒ ꯀꯅꯥꯅ ꯍꯦꯜꯂꯤ? ꯊꯃꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯅꯨꯡꯁꯤꯌꯨ, ꯅꯪꯕꯨ ꯅꯨꯡꯁꯤꯅꯤꯡꯉꯤ, ꯅꯪꯒ ꯍꯤꯡꯃꯤꯟꯅꯧ꯫ ꯑꯗꯨꯒ ꯑꯃꯨꯛꯅ ꯋꯥꯈꯜꯅ ꯈꯥꯝꯃꯛꯏ, ꯏꯃꯥꯒꯤ ꯀꯨꯞꯁꯤꯟꯈ꯭ꯔꯕ ꯃꯤꯍꯥꯠꯇꯣ, ꯑꯩꯁꯨ ꯍꯛꯊꯦꯡꯅꯅ ꯌꯥꯎꯈꯤꯕ ꯊꯧꯗꯣꯛꯇꯣ, ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯁꯤꯡ ꯄꯨꯊꯣꯛꯈꯣ꯫ ꯃꯍꯥꯛꯇꯤ ꯉꯔꯥꯡꯈꯛ ꯊꯦꯡꯅꯕꯅꯤ꯫ ꯉꯔꯥꯡꯈꯛ ꯂꯥꯛꯄ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕ ꯄꯨꯟꯁꯤ ꯅꯥꯊꯩꯗꯨꯅ ꯆꯠꯈꯤꯅꯨ꯫ ꯑꯩ ꯏꯁꯥꯅ ꯑꯃꯨꯛ ꯐꯥꯊꯖꯩ꯫ ꯑꯩꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯑꯆꯨꯝꯕ ꯃꯇꯝ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯤ꯫ ꯃꯇꯝ ꯆꯥꯗ꯭ꯔꯤꯉꯩ ꯑꯩꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯊꯣꯛꯂꯔꯣꯏ꯫ ꯌꯦꯡꯂꯒꯦ ꯑꯩꯁꯨ ꯅꯪꯒꯤ ꯊꯦꯝꯕ ꯍꯩꯕ ꯅꯇꯧꯁꯤꯒ ꯑꯩꯒꯤ ꯑꯅꯝ ꯀꯟꯕ ꯏꯇꯧꯁꯤꯒ ꯑꯅꯤꯁꯤ ꯀꯅꯥꯅ ꯍꯦꯟꯕ? ꯐꯤꯔꯦꯞꯄꯁꯨ ꯃꯈꯣꯜ ꯊꯣꯛꯇ ꯁꯣꯟꯖꯩ, ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯆꯃꯝꯅꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯁꯦ ꯁꯣꯟꯅ ꯎꯒꯦ ꯍꯥꯏꯔꯕꯁꯨ ꯑꯆꯧꯕ ꯂꯥꯟꯖꯥꯎꯗ ꯂꯥꯏꯕ꯭ꯔ ꯑꯣꯏꯅ ꯆꯠꯇꯨꯅ ꯌꯦꯛꯅꯕꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯍꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯧꯅꯥ ꯐꯕꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯔꯁꯨ ꯂꯩꯅꯥꯒꯨꯝ ꯏꯊꯣꯠ ꯊꯣꯠꯂꯝꯕ, ꯅꯨꯡꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯋꯥꯔꯣꯜ ꯄꯨꯝꯅꯃꯛ ꯄꯟꯗ ꯇꯝꯊꯣꯛꯑꯝꯗ꯭ꯔꯕꯁꯨ ꯈꯪꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅ ꯐꯔꯝꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯦꯡꯈꯤꯅꯤ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒ ꯀꯅꯥꯅ ꯍꯦꯜꯂꯤ? ꯅꯨꯃꯤꯠꯇꯨ ꯄꯤꯕꯥꯕꯨ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯍꯥꯏꯕꯅ ꯀꯨꯟꯖꯣꯅ ꯂꯧꯊꯣꯛꯄ ꯂꯥꯛꯏ꯫ ꯁꯥꯏꯟ ꯇꯧꯒꯗꯕ ꯆꯦ ꯆꯥꯡ ꯅꯨꯃꯤꯠꯇꯨꯗ ꯂꯣꯏꯁꯤꯜꯂꯝꯂꯕ ꯇꯨꯡꯗ ꯀꯨꯟꯖꯣꯒ ꯄꯤꯕꯥꯒ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯤꯕꯥꯅ ꯅꯤꯡꯈꯣꯝꯕ ꯎꯅꯅꯤꯡꯕꯅ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯝꯃꯤ꯫ ꯄꯤꯕꯥ ꯆꯪꯉꯛꯄ ꯎꯏ ꯅꯤꯡꯈꯣꯝꯕꯅꯁꯨ꯫ ꯄꯤꯕꯥꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯏ ꯃꯥ꯫ ꯅꯤꯡꯈꯣꯝꯕꯅ ꯑꯣꯏꯅ ꯋꯥ ꯍꯪꯂꯛꯏ꯫ ꯅꯪꯅ ꯍꯪꯒꯗꯕ ꯋꯥꯍꯪꯁꯦ ꯑꯩ ꯈꯪꯏ꯫ ꯀꯩꯒꯤ ꯅꯪꯕꯨ ꯅꯤꯡꯇꯝꯍꯜꯂꯝꯃꯤꯅꯣ, ꯁꯤ ꯅꯠꯇ꯭ꯔꯥ? ꯌꯦꯛꯅꯕꯅ ꯌꯦꯛꯅꯕ ꯀꯜꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ꯫ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯙꯤꯅꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ, ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ
ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯌꯥꯝ ꯆꯥꯎꯅ ꯑꯁꯣꯏꯕ ꯑꯃꯗꯤ ꯇꯧꯈꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯁꯦꯜ ꯃꯤꯍꯧꯕꯅ ꯇꯥꯝꯅꯥꯒꯤꯗꯃꯛ ꯀꯤꯁꯣꯔꯅ ꯁꯦꯜ ꯖꯣꯔ ꯖꯣꯔ ꯍꯩꯊꯔꯛꯄ ꯄꯥꯝꯕꯗꯩ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯒꯤ ꯑꯔꯣꯟꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯤꯗꯨꯅ ꯇꯥꯝꯅꯥꯗ ꯊꯥꯖꯤꯜꯂꯒ ꯀꯨꯏꯅ ꯁꯥꯡꯊꯅ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯅꯃꯥꯗ ꯁꯦꯜ ꯌꯥꯝ ꯇꯥꯜꯂꯨꯔꯦ꯫ ꯑꯩꯒꯤ ꯑꯔꯣꯟꯕ ꯃꯣꯏꯅ ꯈꯪꯈ꯭ꯔꯦ꯫ ꯃꯣꯏꯅ ꯊꯤꯔꯛꯄ ꯃꯣꯏꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕ ꯌꯥꯒꯗꯕ ꯃꯤꯁꯛꯇꯣ ꯑꯩꯅꯤ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯈꯟꯈꯤꯕꯅ ꯑꯩꯕꯨ ꯃꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯣꯏꯗ ꯁꯣꯛꯇꯅꯕ ꯑꯩꯕꯨ ꯃꯣꯏꯒꯤ ꯃꯍꯨꯠ ꯁꯤꯔꯨꯔꯣ ꯍꯥꯏꯅ ꯏꯟꯊꯣꯔꯛꯂꯦ꯫ ꯁꯤꯗꯧꯕꯒꯤ ꯁꯤꯗꯧꯕ ꯑꯝꯍꯥ ꯇꯥꯔꯕ ꯑꯩꯅ ꯍꯤꯡꯕ ꯌꯥꯕ ꯅꯪ ꯑꯃꯗꯤ ꯀꯜꯂꯝꯒꯦ ꯈꯟꯕꯅꯤ꯫ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯈꯥꯗ ꯉꯦꯛ ꯐꯝꯊꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ, ꯅꯪꯅ ꯑꯩꯕꯨ ꯅꯣꯡꯃꯇꯪ ꯅꯤꯡꯁꯤꯡꯉꯛꯄ ꯌꯥꯎꯔꯛꯂꯗꯤ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯎ꯫ ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯌꯦꯛꯅꯕ ꯃꯤꯗ ꯑꯩꯗꯤ ꯃꯤꯅꯨꯡꯁꯤ ꯎꯠꯇꯦ꯫ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯈꯤ꯫ ꯁꯣꯝꯗꯁꯨ ꯄꯤꯃꯥ ꯂꯧꯕ ꯆꯠꯈꯤꯕ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯕ ꯉꯝꯗꯕꯩ ꯍꯧꯅꯕꯤ ꯒꯦꯠꯇ ꯊꯣꯔꯛꯏ꯫ ꯅꯥꯛ ꯌꯦꯠ ꯂꯩ ꯂꯩꯇꯨꯅ ꯌꯦꯡꯉꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯃꯃꯥ ꯃꯃꯤꯠ ꯉꯥꯛꯁꯪ ꯍꯦꯛ ꯉꯥꯡꯈꯩ꯫ ꯉꯥꯏ ꯉꯝꯗꯕꯩ ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯒ, ꯃꯝꯆꯧ ꯂꯥꯛꯇ꯭ꯔꯤꯕꯣ? ꯉꯥ ꯂꯩꯔꯤꯅꯦ, ꯂꯥꯛꯑꯦ ꯂꯥꯛꯑꯦ꯫ ꯉꯥꯗꯨꯅ ꯀꯅꯥ ꯆꯥꯗꯣꯏꯕ? ꯑꯩꯗꯤ ꯌꯦꯟ ꯆꯥꯅꯤ꯫ ꯀꯨꯟꯖꯣ ꯅꯣꯛꯏ, ꯍꯣꯏ ꯍꯣꯏ ꯌꯦꯟꯁꯨ ꯂꯩꯔꯛꯀꯦ꯫ ꯑꯩ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯤ꯫ ꯅꯨꯡꯁꯥ ꯁꯥꯏ, ꯃꯅꯨꯡꯗ ꯆꯪꯉꯝꯃꯣ꯫ ꯉꯥꯛ ꯋꯥꯠꯈꯤꯅꯤꯅꯦ, ꯒꯦꯠꯀꯁꯨ ꯂꯣꯜꯂꯣꯀꯣ, ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯐꯣꯟ ꯇꯧꯔꯛꯀꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯃꯗꯣ ꯃꯀꯣꯏ ꯃꯔꯥꯡꯒ ꯍꯧꯔꯝꯃꯅꯤ, ꯂꯣꯏ ꯀꯛꯊꯠꯂꯒ ꯇꯨꯔꯦꯜ ꯑꯝꯗ ꯄꯨꯊꯔꯒꯅꯦ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯔ ꯄꯨꯔꯛꯎꯀꯣ, ꯃꯅꯝꯒ ꯅꯝꯊꯤꯔꯝꯅꯤ꯫ ꯀꯨꯟꯖꯣ ꯅꯣꯛꯏ, ꯍꯣꯏ ꯍꯣꯏ ꯅꯪꯅꯦ ꯉꯥꯡꯊꯣꯔꯛꯄꯁꯤꯃ꯫ ꯇꯥꯝꯅꯥꯁꯨ ꯐꯣꯟꯗꯨ ꯊꯝꯃꯤ, ꯐꯣꯡꯅꯅ ꯎꯗ꯭ꯔꯁꯨ ꯍꯔꯥꯎꯏ꯫ ꯄꯤꯕꯥ ꯂꯥꯛꯂꯅꯤ ꯈꯟꯕꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯔꯝꯕꯗ ꯑꯃꯨꯛꯁꯨ ꯁꯝꯂꯅꯤ ꯈꯥꯏꯗꯨꯅ ꯍꯔꯥꯎꯖꯩ꯫ ꯆꯪꯉꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯍꯣꯔꯟ ꯇꯤꯠ ꯇꯤꯠ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯃꯥꯁꯨ ꯂꯩꯊꯣꯛ ꯌꯦꯡꯉꯤ꯫ ꯕꯔꯅꯥ ꯑꯃꯨꯕ ꯃꯆꯨꯗꯨꯅꯤ꯫ ꯊꯣꯡ ꯁꯠ ꯍꯥꯡꯉꯒ ꯀꯨꯝꯊꯔꯛꯏ ꯐꯤꯔꯦꯞꯄꯁꯨ꯫ ꯒꯦꯠꯇꯣ ꯈꯔ ꯂꯥꯎꯅ ꯍꯥꯡꯗꯣꯛꯑꯣ, ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯀꯦ꯫ ꯇꯥꯝꯅꯥ ꯁꯨꯛꯆꯤꯜꯂꯤ꯫ ꯅꯪꯗꯤ ꯀꯩꯗꯧ ꯂꯥꯛꯏꯕ? ꯖꯣꯏꯅ ꯃꯉꯛ ꯂꯤꯊꯣꯔꯛꯂꯒ, ꯕꯦꯃꯥ ꯄꯥꯕꯨꯡꯅ ꯆꯠꯂꯨꯁꯦꯅ ꯄꯨꯔꯛꯄꯅꯤ, ꯅꯪ ꯃꯥꯝꯆꯧ ꯍꯣꯏꯁꯨ ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏ꯫ ꯇꯥꯝꯅꯥ ꯁꯛꯐꯝ ꯍꯣꯡꯈ꯭ꯔꯦ꯫ ꯃꯈꯣꯡ ꯊꯨꯅ ꯊꯥꯡꯂꯒ ꯒꯦꯠꯇꯨ ꯂꯥꯎꯅ ꯍꯥꯡꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯍꯦꯛ ꯊꯧꯖꯤꯜꯂꯛꯄꯒ ꯊꯣꯡ ꯊꯤꯡꯅꯕ ꯐꯤꯔꯦꯞꯄꯁꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯀꯨꯝꯊꯔꯛꯂꯦ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ꯫ ꯖꯣꯏꯗꯨ ꯂꯩꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯊꯥꯡꯂꯒ ꯏꯃꯨꯡ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛ ꯂꯩꯊꯔꯒ ꯂꯩꯍꯧꯏ꯫ ꯇꯥꯕ꯭ꯔꯥ, ꯏꯪꯒ꯭ꯔꯥꯖꯤ ꯇꯝꯕꯤꯒꯦ ꯂꯥꯛꯑꯣ꯫ ꯂꯥꯌꯦꯡꯕ ꯌꯥꯕꯁꯨ ꯂꯥꯌꯦꯡꯕꯤꯔꯦꯗꯅ, ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯪꯒ꯭ꯔꯥꯖꯤ ꯇꯝꯕꯤꯔꯒꯦ꯫ ꯌꯥꯝ ꯂꯨꯕ ꯇꯝꯃꯣꯏ꯫ ꯑꯥꯏ ꯂꯚ ꯌꯨ, ꯑꯥꯏ ꯃꯤꯁ ꯌꯨ, ꯑꯥꯏ ꯂꯥꯏꯛ ꯌꯨ, ꯑꯥꯏ ꯋꯥꯟ ꯍꯛ ꯌꯨ, ꯁꯨꯝꯕ ꯑꯆꯝꯕ ꯃꯔꯨ ꯑꯣꯏꯕ ꯃꯆꯥ ꯃꯆꯥ ꯉꯥꯛꯇꯅꯤ, ꯌꯥꯝ ꯊꯨꯅ ꯍꯩꯅꯤ꯫ ꯇꯥꯝꯅꯥ ꯑꯗꯨꯁꯨ ꯈꯨꯃꯝꯗꯦ꯫ ꯒꯦꯠ ꯂꯣꯟꯁꯤꯜꯂꯤ꯫ ꯍꯦꯛ ꯂꯣꯟꯕꯒ ꯇꯤꯠ ꯇꯤꯠ ꯑꯃꯨꯛ ꯈꯣꯡꯉꯛꯏ꯫ ꯍꯧꯔꯛꯏ ꯏꯁꯧꯗꯣ ꯑꯃꯨꯛ, ꯉꯁꯥꯏꯅꯗꯤ ꯍꯜꯂꯛꯇꯦꯍꯦ, ꯌꯥꯝ ꯌꯦꯠꯂꯦ ꯍꯥꯏꯅ ꯍꯥꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯏ꯫ ꯀꯨꯟꯖꯣꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯤꯠ ꯈꯜꯂꯒ ꯒꯥꯔꯤ ꯊꯧꯔꯛꯂꯤꯗꯣ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯩ ꯅꯣꯛꯐꯦꯠ ꯇꯧꯈ꯭ꯔꯦ꯫ ꯄꯤꯕꯥꯁꯨ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯏꯃꯨꯡꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯨꯔꯒ ꯃꯩꯈꯦꯠꯀ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯄꯤꯕꯥꯕꯨ꯫ ꯄꯤꯕꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯔꯦꯝ ꯂꯦꯝꯅ, ꯃꯥꯏ ꯂꯤꯇꯜ ꯁ꯭ꯋꯤꯠ ꯍꯥꯔꯠ, ꯍꯥꯎ ꯑꯥꯔ ꯌꯨ? ꯎꯗꯕ ꯀꯨꯏꯔꯦ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ? ꯇꯥꯝꯅꯥꯁꯨ ꯏꯈꯠ ꯍꯦꯛꯈꯠꯅ ꯑꯣꯏꯅꯅ ꯅꯣꯛꯏ꯫ ꯅꯪ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯉꯁꯤꯗꯩꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯅꯤ, ꯅꯪ ꯂꯥꯛꯑꯝꯅꯤꯅ꯫ ꯐꯤꯔꯦꯞꯄꯁꯨ ꯃꯤꯠꯌꯦꯡ ꯋꯥꯎꯅ ꯇꯥꯝꯅꯥꯗ ꯌꯦꯡꯉꯤ꯫ ꯏꯪꯒ꯭ꯔꯥꯖꯤ ꯈꯪꯗꯦ ꯍꯥꯏꯔꯒ ꯀꯥꯕꯛ ꯀꯥꯕꯛ ꯈꯪꯉꯝꯕꯗꯨꯗꯅꯤ꯫ ꯑꯩꯅ ꯅꯣꯡꯊꯥꯡꯒ ꯋꯥꯔꯤ ꯆꯝꯅ ꯁꯥꯕꯗꯤ ꯁꯥꯎꯏ, ꯑꯗꯨꯒ ꯁꯤꯗꯅ ꯀꯌꯥꯝ ꯈꯠꯂꯤꯅꯣ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯒ ꯁꯥꯎꯔꯞ ꯆꯪꯈꯤ꯫ ꯀꯨꯟꯖꯣꯅ ꯄꯤꯕꯥꯒ ꯇꯥꯝꯅꯥꯒꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯉꯟꯁꯤꯀꯣ, ꯅꯪ ꯇꯥꯃꯣꯁꯤꯁꯨ ꯋꯥꯔꯝꯃꯅꯤ, ꯑꯦꯟꯁꯥꯡ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ, ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯂꯤꯅꯕ ꯃꯇꯝꯒ ꯐꯪꯍꯧꯔꯔꯣꯏ꯫ ꯁꯦꯁꯦ, ꯌꯥꯛꯇꯅ ꯁꯥꯔꯤꯕ ꯅꯨꯡꯁꯥꯁꯤꯁꯨ ꯖꯔ ꯆꯪꯈ꯭ꯔꯤꯁꯦ ꯑꯣꯏꯔꯦꯗꯅ, ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ꯫ ꯄꯨꯂꯞꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯄꯤꯕꯥꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯏ꯫ ꯅꯥꯟꯅ ꯁꯦꯡꯗꯣꯛꯇꯨꯅ ꯊꯅꯝꯂꯤ꯫ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯇꯥꯝꯅꯥꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯏꯔꯨ ꯃꯥꯏꯊꯖꯕ ꯆꯪꯈ꯭ꯔꯦ꯫ ꯃꯈꯥꯔꯣꯝꯗꯅ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯡꯗꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯃꯤꯟꯅꯔꯝꯃꯤ꯫ ꯀꯨꯟꯖꯣ ꯍꯣꯏꯗꯤ ꯌꯦꯟꯁꯤ ꯏꯃꯨꯡꯗ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯊꯣꯡꯕ ꯌꯥꯔꯝꯃꯤ꯫ ꯇꯥꯝꯅꯥꯅ ꯏꯁꯩ ꯉꯪꯗꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕꯗ ꯑꯃ ꯑꯣꯏꯔꯦ, ꯑꯃꯗꯨꯅ ꯍꯤꯡ ꯀꯥꯔꯛꯄ꯫ ꯐꯝꯃꯤꯟꯅꯔꯒ ꯆꯅꯝ ꯈꯣꯛꯃꯤꯟꯅꯕꯅꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ꯫
Unashiko soidana haying amo nang lauko la 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 la. Thangduga makuttuga pulapna table mathaktuda duplau phuraga thamakpada isai sakpa chaplepi. Isai ngangbiduda natte ahal anidusu lengzumanin khatlaga yeng ipirepada. Joyna ipagi bungo kedore pirepasu ikhang khangi. Pamo mit tatin paisalakpa aduda khangre khangure. Tamnana adudi ising na mitjamtho ising lobirake ai. Ahal anidudi amuk nakalamada leithokhrabani. Tamnana ising ngangdana hawalai. Kundu leirangna satpakan. Pirepasu kaya kandana isay kayam sakningi. Tamna su lepna laysilai. Kaidorage aina isay saaga nangonda chikpra. Taningdi yam khatkana. Isay nene yam hairadi fay. Tilaw sa sasat swero. Chak se prapap charangane yum jasakhrage. Tamna su phamtakre. Tilaw soy bahorangni ising gado piramdre. Tilaw da masoy bada matam lawi. Pirepane ensang ayamba semba loikre. Piba sa chakum jangi. Ensang ay nathongge. Hairaga changsinkre. Tamna na phuk hagwalaga khang pidong tawbada. Pirepana pairap yingi. Yam pining krapoyreda kaina khanma mitingi. Cha ising thong bathakpada. Tamna na nahan kay layminadaba mabungni haina. Harauboy kay boy mateng ko ipang-pangba bibaga putna nokminaba mayamdu somdadi thamoy soklabani. Asing ba imari sunataban amadi bibagi moongduda khambanjabani. Kunjona salat amaga chapchare he haurani. Joyna salati akhoi ibungo yam haibani ma semansi kompak ama big thana sema sune okti hekta hairakadoribani. Kunjona hoi yai aigidi haubu hauradi yare. Pirepagi khut amu yengba haiduni. Joyna yumda cha ensang adum thongbanina khubide adum check tawribani ita. Hairaga amuk suno minne pirepana salad semba horakle. Salad soibado gas manakta lepliba anido yengna soibada thabigado khutumu ek thana soikrabani. Pibana no khibra tamnaga pibaga sokna khibra kari fagi tawne karamba mit yengne asina chingba kupna yengduna leiki. Chakumdu irang langnei. Ngahaki matungda ensang mahi hapamdaida bivana ngawba khara khaidorei. Dining table mathaktuda thamlaga pabung ensang se thum namra yengo. Kunjuna nga thongbani gas muthatkre magiri thongba loikre. Makut hamdoklaga changsilai. Zoiga pirepagadi hanana famaga leirambani. Tamna su changsilaga phamai. Joyna bungo nangi salato khara khaidoro. Hoi pabung. Hairaga salat to khaidorakpada Joy machada khangeng yingkhalai. Ataidusu salat to da mamit lang thoknaki. Joyna ipagi bungo nangi salat sibu kanada thomdaba soiribano. Nati migi makoktaga paladi wanthakrani haiba.